Corruption, favoritism, amadi nepotism dagi Manipur University kallu haiduna Kangleipak Students Association na luchingduna University asigi mahiroi singa loinana Vice Chancellor gi office ta thomjankhre. Malem Sinba Thungna International Dance Day Pangthok Nabagum Manipur Dasu Dance Day gi Thauram Pangthok Nari Oza Guru Singh na thambina bajagoi isai sing asi ningthi na ngaktuna thamhobagi tangai padaba leiri hairi. Ahan round gi National Deworming Day gi Thauram hayeng pangthok lagani mama mapa oibasingna angang singbu deworming tablet sing soi soi dana pizanaba thonggang lobiu haina State Mission Director na pausilakli. Lamdamasigi Senate Lon Paganabagidama Akaknaba Senfam Karadamiting Tamlaga Tabak Tobagi Mahutta and Onoba Tabak Sing the Miting Tambamatam Oide Haina MSR LMG State Mission Director Nahairi. Manipur Building and Other Construction Workers Welfare Voter Register Tauraba Labor Sing the Medical Benefit Ki Senfam Sing Account Kapagi Pibam Lately Hairi. Amasong outer gi assembly segment ahum gi manung chanba polling station taruk ta repoll hayeng pangthok lagani Congress na polling station sing asda akan becheksel thaurang lokhat piu hai na ECI amadi CEO Manipur gi pungning thingsil